ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯊꯦꯡꯅꯔꯝꯕ ꯀꯌꯥ ꯂꯥꯞꯅꯈꯤꯕ, ꯂꯣꯏꯅꯔꯝꯕ ꯀꯌꯥꯅ ꯀꯥꯏꯅꯈꯤꯕ, ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯄꯨꯟꯁꯤꯗ ꯃꯈꯜ ꯀꯌꯥꯒꯤ ꯄꯔꯥ ꯇꯝꯕꯤꯔꯤꯕꯅꯤ꯫ ꯀꯥꯏꯅꯕ ꯑꯃꯅ ꯄꯔꯥ 100 ꯇꯝꯕꯤꯕꯒꯨꯝ ꯊꯦꯡꯅꯕ ꯑꯃꯅꯁꯨ ꯄꯔꯥ ꯀꯌꯥ ꯇꯝꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯦꯡꯅꯔꯕ ꯃꯇꯨꯡ, ꯂꯣꯏꯅꯔꯕ ꯃꯇꯨꯡ ꯈꯛꯇꯗ ꯈꯪꯂꯛꯄꯅꯤ꯫ ꯊꯦꯡꯅꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝ, ꯂꯣꯏꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯄꯥꯟ ꯊꯣꯡꯒꯤ ꯀꯨꯌꯨꯝꯕꯨ ꯌꯦꯡꯂꯒ ꯊꯃꯣꯏꯒꯤ ꯃꯁꯛꯇꯨ ꯑꯁꯤꯅꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯅꯗꯦ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯋꯥꯈꯜ ꯃꯥꯅ ꯌꯥꯕ ꯉꯝꯖꯗꯕ, ꯄꯨꯛꯅꯤꯡ ꯃꯥꯅ ꯈꯣꯏꯗꯥꯖꯗꯕ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯅꯤ꯫ ꯐꯖꯕ ꯈꯨꯗꯤꯡꯁꯨ ꯃꯒꯨꯟ ꯃꯥꯡꯍꯜꯂꯤ, ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯁꯨ ꯃꯃꯜ ꯌꯥꯎꯍꯟꯗꯦ꯫ ꯍꯞꯇꯥ ꯑꯃ ꯆꯨꯞꯅ ꯃꯇꯝ ꯆꯥꯗꯅ ꯆꯨꯔꯝꯕ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯂꯦꯞꯈꯤꯗꯨꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯊꯣꯛꯂꯤꯕ ꯀꯣꯔꯧꯒꯤ ꯃꯆꯨꯁꯨ ꯃꯦꯔꯥ ꯊꯥꯅ ꯂꯥꯛꯄꯗ ꯅꯤꯡꯊꯤꯔꯕꯤ ꯁꯅꯥꯔꯩꯒꯨꯝ ꯁꯅꯥꯒꯤ ꯃꯆꯨ ꯑꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯌꯨꯝꯗꯨ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯈꯔꯁꯨ ꯂꯥꯞꯊꯣꯛꯂꯒ ꯂꯩꯕ ꯑꯣꯏꯕꯅ ꯅꯣꯡ ꯉꯥꯜꯂꯒꯁꯨ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯍꯩ ꯂꯩ ꯄꯥꯝꯕꯤ ꯑꯃꯠꯇ ꯍꯧꯗꯕꯒꯤꯔ ꯎꯆꯦꯛ ꯀꯣꯌꯥꯒꯤ ꯃꯈꯣꯜ ꯑꯃꯠꯇꯁꯨ ꯇꯥꯕ ꯐꯪꯗꯦ꯫ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯎꯕ ꯏꯪꯈꯣꯜꯅꯤ꯫ ꯑꯗꯨꯕꯨ ꯏꯪꯈꯣꯜꯗꯨ ꯅꯤꯡꯊꯤꯖꯅ ꯁꯦꯟꯅꯕꯤꯗꯕꯒꯤ ꯃꯄꯨ ꯄꯥꯟꯗꯕ ꯏꯪꯈꯣꯜ ꯑꯃꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯊꯣꯡꯅꯥꯎꯗꯒꯤ ꯆꯪꯂꯛꯄ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯃꯉꯥꯜꯗ ꯊꯥꯖ ꯃꯃꯤꯠꯇꯨ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯍꯤꯡ ꯆꯤꯡꯁꯥꯡꯅ ꯃꯈꯣꯡ ꯈꯣꯡꯌꯥꯒꯤ ꯑꯅꯥꯕꯗꯨ ꯅꯝꯗꯅ ꯃꯣꯂꯣꯝ ꯈꯔ ꯇꯩꯕꯤꯈꯤꯕꯗꯨ ꯇꯞꯅ ꯌꯦꯡꯉꯤ꯫ ꯄꯣꯛꯊꯣꯛꯄꯗꯨ ꯈꯔ ꯃꯈꯩꯗꯤ ꯀꯪꯁꯤꯟꯕꯒꯨꯝꯅ ꯅꯤꯡꯉꯤ꯫ ꯆꯩꯅꯥꯁꯨ ꯈꯔ ꯍꯟꯊꯔꯝꯂꯦ꯫ ꯅꯣꯡ ꯉꯥꯜꯂꯕꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯄ ꯌꯥꯒꯗꯧꯕꯁꯨ ꯅꯠꯇꯦ꯫ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯔꯕꯁꯨ ꯃꯥꯕꯨ ꯊꯥꯗꯣꯔꯛꯀꯗꯧꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯍꯧꯒꯠꯂꯨꯔꯒ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯆꯤꯡꯁꯥꯡꯗꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯊꯥꯖꯅ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯏꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯠ ꯂꯪꯁꯤꯜꯂꯤ꯫ "ꯅꯪꯒꯤ ꯈꯥꯎꯗꯨ ꯅꯠꯇ꯭ꯔꯣ?" ꯊꯥꯖꯗꯤ ꯃꯁꯥꯒ ꯈꯥꯎ ꯑꯃꯒ ꯂꯣꯏꯅꯔꯛꯏ ꯍꯥꯏꯕ ꯐꯥꯎꯕ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ꯫ ꯆꯤꯡꯁꯥꯡꯅ ꯂꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯏꯉꯛ-ꯉꯛꯅ ꯂꯧꯁꯤꯜꯂꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯃꯈꯥ ꯇꯥꯏ, "ꯃꯊꯪꯗꯒꯤꯗꯤ ꯌꯨꯝꯗꯒꯤ ꯆꯦꯟꯒꯦ ꯍꯥꯏꯔꯒꯗꯤ ꯈꯥꯎꯗ ꯐꯤꯔꯣꯜ ꯍꯥꯞꯄꯒꯤ ꯃꯍꯨꯠꯇ ꯊꯥꯡꯂ ꯇꯦꯜꯂ ꯀꯩꯅꯣꯝ ꯍꯥꯞꯄꯨ." ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖ ꯆꯤꯡꯁꯥꯡꯕꯨ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯉꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯃꯈꯥ ꯇꯥꯏ, "ꯃꯤꯅꯠ 10ꯒꯤ ꯃꯅꯨꯡꯗ ꯅꯁꯥꯗꯨ ꯋꯥꯆꯞ ꯇꯧꯔꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯀꯗꯧꯕꯅꯤ." ꯊꯥꯖꯅ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ, "ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯑꯩ ꯀꯨꯏꯅ ꯉꯥꯏꯕ ꯍꯩꯅꯗꯦ. Only 10 minutes. ꯈꯪꯉꯕ?" ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯆꯤꯡꯁꯥꯡꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯊꯥꯖꯗꯤ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯤꯄꯥ ꯃꯥꯒꯤ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕ ꯃꯇꯧ ꯑꯁꯤꯗ ꯇꯁꯦꯡꯅ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯅ ꯑꯃꯨꯛ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯛꯀꯅꯤ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗꯅ ꯁꯥꯊꯤꯕ ꯁꯛꯂꯣꯟ ꯑꯃꯗ ꯑꯀꯤꯕ ꯃꯇꯧ ꯎꯠꯂꯛꯀꯅꯤ꯫ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯃꯥꯕꯨ ꯇꯁꯦꯡꯅ ꯇꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯇꯧꯗꯦ ꯍꯥꯏꯔꯒꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯍꯥꯏꯕ ꯍꯩꯕ ꯃꯤꯁꯛꯂꯥ ꯍꯥꯏꯔꯒꯁꯨ ꯃꯗꯨꯁꯨ ꯑꯣꯏꯗ꯭ꯔꯤ꯫ ꯃꯇꯧ ꯑꯁꯤꯗ ꯅꯨꯄꯥꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯅ ꯈꯟꯕꯗ ꯊꯥꯖꯗꯤ ꯋꯥꯈꯜ ꯃꯥꯡꯂꯦ꯫ ꯆꯥꯛꯈꯨꯝꯗꯅ ꯆꯤꯡꯁꯥꯡꯅ ꯑꯌꯨꯛꯇꯒꯤ ꯊꯋꯥꯟꯕꯨ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯅꯅꯕ ꯌꯥꯊꯪ ꯇꯧꯊꯔꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯅꯣꯡꯃꯗ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯆꯥꯛ ꯑꯃ ꯊꯣꯡꯂꯒ ꯆꯥꯔꯛꯄ ꯅꯠꯇ꯭ꯔꯤ꯫ ꯊꯋꯥꯟꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯊꯣꯡꯉꯕꯁꯨ ꯆꯤꯡꯁꯥꯡꯅ ꯆꯥꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯆꯤꯡꯁꯥꯡꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯊꯋꯥꯟꯗꯤ ꯃꯀꯣꯛ ꯉꯥꯎꯔꯤ꯫ ꯊꯥꯖꯅ ꯃꯈꯥꯗ ꯀꯨꯝꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯊꯋꯥꯟꯁꯨ ꯇꯞꯅ ꯇꯞꯅ ꯃꯊꯦꯜ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨ ꯁꯦꯝꯕ ꯂꯣꯏꯔ ꯐꯥꯎꯕ ꯊꯥꯖꯗꯨ ꯀꯨꯝꯂꯛꯇꯕ ꯑꯗꯨꯗꯗꯤ ꯆꯤꯡꯁꯥꯡ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯩꯈ꯭ꯔꯦ꯫ ꯈꯨꯗꯥꯡ ꯘꯔꯤ ꯑꯗꯨ ꯑꯃꯨꯛ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯤ꯫ ꯃꯤꯅꯠ 10ꯒꯤ ꯃꯅꯨꯡꯗ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯨ ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂ ꯐꯥꯎꯕ ꯊꯥꯖꯅ ꯀꯨꯝꯊꯔꯛꯇꯕꯗꯨꯗꯗꯤ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗꯕ ꯃꯇꯧꯅꯤ ꯈꯜꯂꯗꯨꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯧꯔꯕꯅꯤ꯫ ꯃꯁꯥꯒꯤ ꯈꯔꯒ ꯐꯤꯡꯒꯟꯕꯒ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯕ ꯃꯤꯁꯛꯀ ꯑꯣꯏꯕꯒ ꯇꯧꯐꯝ ꯈꯪꯗ ꯊꯋꯥꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯤ, "ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕ꯭ꯔꯕ? ꯀꯨꯝꯃꯛꯑꯣ ꯍꯥꯏꯔꯗꯤ ꯀꯣꯛ ꯀꯨꯝꯃꯛꯄ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤꯗ." ꯁꯥꯎꯅ ꯉꯥꯡꯂꯤ ꯊꯥꯖꯗꯨ ꯇꯞꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯃꯆꯤꯟꯗ ꯉꯥꯡꯂꯝꯕ ꯃꯌꯥꯝꯗꯨ ꯆꯞ ꯂꯦꯞꯈꯤ꯫
ꯑꯗꯨꯒ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯅꯪ ꯀꯨꯝꯃꯛꯎ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯁꯥꯎꯔꯒꯗ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯖ ꯃꯃꯥꯏꯗꯨ ꯁꯨꯛꯂꯒ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯑꯁꯥꯎꯕꯗꯨ ꯇꯞꯊꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯕ꯭ꯔꯦꯛꯐꯥꯁ ꯂꯩꯔꯕꯅꯤ, ꯆꯥꯔꯨ ꯂꯥꯎ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡ ꯆꯦꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯊꯥꯖꯒꯤ ꯐꯝꯐꯝ ꯄꯤꯔꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯆꯦꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯒ ꯆꯦꯌꯔꯗꯨꯗ ꯐꯝꯊꯩ꯫ ꯆꯤꯡꯁꯥꯡꯅ ꯍꯥꯏꯔꯛꯏ, ꯒꯦꯠꯀꯤ ꯃꯄꯥꯟ ꯊꯣꯛꯄꯗꯤ ꯌꯥꯔꯦ, ꯑꯗꯨꯒ ꯆꯥꯛꯈꯨꯝꯗꯗꯤ ꯆꯪꯕ ꯌꯥꯏ꯫ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯆꯤꯡꯁꯥꯡ ꯊꯥꯖꯕ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ, ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯁꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ꯫ ꯆꯤꯡꯁꯥꯡꯁꯨ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥ ꯃꯈꯥ ꯇꯥꯏ, ꯆꯥꯛ ꯊꯣꯡꯕ ꯍꯩꯕ꯭ꯔꯥ? ꯑꯩ ꯍꯩꯇꯦ, ꯅꯆꯤꯟꯗꯨ ꯈꯨꯝꯃꯨ꯫ ꯍꯩ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯝꯂꯛꯄꯗꯨꯗ ꯆꯤꯡꯁꯥꯡꯅ ꯃꯈꯥ ꯇꯥꯏ, ꯍꯩꯔꯒꯗꯤ ꯅꯁꯥꯅ ꯆꯥꯅꯤꯡꯕ ꯅꯁꯥꯅ ꯑꯗꯨꯝ ꯊꯣꯡꯉꯒ ꯆꯥꯖꯧ, ꯆꯥꯅꯤꯡꯕ ꯈꯨꯗꯤꯡ ꯐꯪꯒꯅꯤ꯫ ꯑꯃꯨꯛꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯆꯤꯡꯁꯥꯡꯗꯤ ꯁꯥꯎꯕ ꯍꯧꯔꯦ꯫ ꯈꯣꯟꯖꯦꯜꯗꯨ ꯋꯥꯎꯔꯞꯅ ꯉꯥꯡꯕ ꯍꯧꯔꯛꯏ, ꯅꯆꯤꯟꯗꯨ ꯈꯨꯝꯕ ꯌꯥꯗꯕ꯭ꯔꯣ? ꯅꯔꯣꯜ ꯊꯣꯛꯇꯕ ꯃꯤꯔꯣ ꯅꯪꯁꯦ? ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯃꯣꯏ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯗ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯀꯗ꯭ꯔꯣ? ꯑꯩꯅ ꯆꯥꯅꯤꯡꯗꯦ, ꯆꯥꯔꯣꯏ ꯍꯥꯏꯕꯗ ꯆꯥꯗꯕ ꯌꯥꯒꯗ꯭ꯔꯣ? ꯑꯩꯅ ꯄꯥꯎꯈꯨꯝ ꯄꯤꯔꯒ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯗꯣꯏꯅꯣ? ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯊꯥꯖꯗꯤ ꯃꯄꯤ ꯁꯤꯟꯊꯔꯦ꯫ ꯃꯈꯨꯠ ꯈꯨꯅꯝꯅ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯕ꯭ꯔꯦꯗꯇꯣ ꯑꯃ ꯄꯥꯏꯔꯒ ꯆꯥꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯄꯦꯟꯗꯕ ꯑꯃ ꯎꯠꯊꯣꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯃꯇꯧ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯁꯨ ꯊꯥꯖꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯊꯝꯕꯤꯔꯤꯁꯦ ꯅꯪꯕꯨ ꯀꯟꯕꯤꯔꯤꯅꯤ, ꯑꯩꯒꯤꯁꯤ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯔꯤꯅꯤ, ꯃꯗꯨ ꯈꯪꯖꯤꯜꯂꯨ꯫ ꯃꯤꯅꯨꯡꯁꯤ? ꯑꯩꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯀꯧꯕ꯭ꯔꯥ? ꯅꯁꯛꯁꯨ ꯈꯪꯗꯕ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ? ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ? ꯋꯥꯍꯩ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯊꯥꯖꯕ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ, ꯑꯗꯨꯕꯨ ꯋꯥꯗꯤ ꯃꯈꯥ ꯇꯥꯔꯛꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯊꯋꯥꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯆꯥꯛꯈꯨꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯨꯗꯧꯅꯤ, ꯑꯗꯨꯒ ꯅꯨꯄꯤꯁꯤ ꯌꯨꯝꯗꯒꯤ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯆꯤꯡꯁꯥꯡ ꯆꯥꯔꯝꯕꯗꯨ ꯇꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯈꯤ, ꯑꯗꯨꯒ ꯑꯁꯥꯎꯕ ꯃꯇꯧ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈꯤ꯫ ꯊꯥꯖꯁꯨ ꯅꯤꯄꯥꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯤ ꯍꯦꯟꯅ ꯁꯤꯡꯊꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯔꯛꯇꯨꯗ ꯂꯩꯕ ꯊꯋꯥꯟꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯝꯕꯅ ꯅꯨꯄꯤ ꯃꯍꯥꯛꯅ ꯀꯞꯄꯗꯨ ꯎꯕꯗ ꯇꯁꯦꯡꯅ ꯌꯦꯡꯕꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯌꯨꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯈꯤꯕꯁꯨ ꯌꯥꯒꯗꯧꯕ ꯂꯩꯇꯕꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ꯫ ꯑꯁꯨꯝꯅ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯊꯥꯖꯅ ꯀꯞꯇꯨꯅ ꯂꯩꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯞꯄꯇꯣ, ꯇꯌꯥꯏꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯊꯋꯦꯟꯀꯤ ꯊꯝꯃꯤꯁꯦ ꯃꯔꯝ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯇꯌꯥꯏꯅ ꯐꯖꯅ ꯍꯥꯏꯕ ꯍꯩꯇꯕꯒꯤ ꯋꯥꯈꯜ ꯇꯥꯟꯅꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯅ ꯀꯟꯕꯤꯒꯦ ꯈꯟꯕ ꯃꯤꯗꯤ ꯑꯗꯨꯝ ꯀꯟꯕꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯊꯥꯖ ꯈꯨꯝꯗꯦ, ꯀꯞꯂꯤꯕꯗꯨꯁꯨ ꯇꯣꯛꯇꯦ꯫ ꯃꯇꯧ ꯑꯗꯨꯗ ꯊꯋꯥꯟꯅ ꯊꯥꯖꯕꯨ ꯋꯥꯈꯜ ꯆꯣꯏꯊꯣꯛꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯧꯗꯣꯔꯛꯏ꯫ ꯌꯨꯝꯁꯤꯗ ꯇꯌꯥꯏꯒ ꯑꯩꯈꯣꯏꯅꯤ ꯈꯛꯇꯪ ꯂꯩꯕꯅꯤ, ꯇꯌꯥꯏꯅ ꯅꯪꯕꯨ ꯁꯣꯛꯅꯕ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯗꯨꯒ ꯃꯤꯁꯛ ꯅꯠꯇꯕꯅꯤ ꯇꯌꯥꯏꯗꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯗ ꯁꯨꯃꯥꯏꯅ ꯌꯨꯝꯁꯤꯗ ꯀꯩꯅꯣꯝꯃ ꯊꯣꯡ ꯊꯥꯛꯑꯒ ꯆꯥꯕꯁꯨ ꯇꯧꯗꯦ, ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯁꯤꯁꯨ ꯑꯌꯨꯛꯇꯒꯤ ꯑꯩꯈꯣꯏ ꯇꯌꯥꯏꯅ ꯁꯤꯜ ꯂꯥꯡꯉꯒ ꯅꯪꯒꯤꯗꯃꯛꯇ ꯂꯣꯏꯅ ꯇꯧꯔꯤꯅꯤ꯫ ꯊꯋꯥꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯥꯖꯁꯨ ꯊꯋꯥꯟꯕꯨ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯊꯋꯥꯟꯁꯨ ꯃꯈꯥ ꯇꯥꯏ, ꯑꯗꯣ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯊꯣꯡ ꯊꯥꯛꯑꯒ ꯆꯥꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ, ꯁꯨꯡꯐꯪ ꯐꯪꯗꯕ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯊꯣꯡꯕꯗ ꯑꯩꯒꯤꯁꯨ ꯈꯔ ꯌꯥꯎꯒꯦ, ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯊꯥꯖꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯕꯗꯨꯗ ꯊꯋꯥꯟꯁꯨ ꯊꯥꯖꯕꯨ ꯊꯦꯝꯕ ꯑꯣꯏꯅ ꯃꯈꯥ ꯇꯥꯏ, ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯩꯀꯩ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯒꯦ? ꯅꯪ ꯎꯇꯤ ꯊꯣꯡꯕ ꯍꯩꯕ꯭ꯔꯥ? ꯋꯥꯎ, ꯑꯗꯨꯗꯤ ꯅꯣꯡꯃ ꯎꯇꯤ ꯊꯣꯡꯕ ꯆꯥꯁꯦ, ꯌꯥꯕ꯭ꯔꯣ? ꯊꯥꯖꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯕꯗꯨ ꯊꯋꯥꯟꯒꯤ ꯋꯥꯔꯤꯗꯨꯗ ꯑꯋꯥꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯋꯥꯔꯤꯗꯨ ꯃꯥꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯏ, ꯑꯩ ꯅꯣꯏꯒꯤꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ꯫ ꯑꯗꯨ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯊꯣꯡꯕ ꯌꯥꯏꯗꯅ꯫ ꯅꯣꯏ ꯇꯌꯥꯏꯁꯤꯕꯨ ꯑꯩꯕꯨ ꯊꯥꯗꯣꯛꯀꯗꯧꯕ ꯃꯥꯟꯗꯕ꯭ꯔꯣ? ꯃꯥꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯦꯅ ꯍꯥꯏꯒꯦ? ꯑꯩ ꯏꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕ ꯃꯥ ꯂꯣꯏꯅ ꯈꯪꯕꯅꯤ꯫ ꯈꯪꯅ ꯈꯪꯅ ꯑꯩꯕꯨ ꯍꯧꯖꯤꯛꯁꯦ ꯐꯥꯖꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣ?
ꯅꯔꯥ ꯂꯩꯇ꯭ꯔꯒꯗꯤ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤꯗ ꯇꯌꯦꯅ ꯈꯟꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒꯤ ꯂꯩꯍꯟꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯕꯨ ꯇꯁꯦꯡꯅ ꯐꯥꯔꯒ ꯊꯝꯕ ꯑꯣꯏꯔꯗꯤ ꯁꯤꯗꯁꯨ ꯄꯨꯔꯛꯑꯣꯏ ꯑꯥꯗꯅꯤ ꯊꯝꯗꯣꯏꯁꯦ ꯑꯦ ꯑꯥꯗ ꯍꯥꯏꯗꯤ ꯀꯥꯏꯗ ꯁꯤꯒꯤ ꯃꯐꯝꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤ ꯊꯝꯐꯝꯁꯨ ꯂꯩꯕ꯭ꯔꯣ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯗꯨꯕꯨ ꯌꯨꯝꯗꯕꯨ ꯀꯅꯥꯅ ꯃꯤ ꯐꯥꯔꯒ ꯊꯝꯅꯒꯦ ꯅꯪ ꯑꯝꯇ ꯈꯜꯂꯨꯅꯤ ꯑꯗꯨꯁꯨ ꯆꯥꯛꯈꯨꯝꯗꯒ ꯅꯪ ꯊꯣꯛꯂꯒ ꯆꯥꯕ ꯊꯛꯄ ꯌꯥꯍꯜꯂꯤꯁꯦ ꯁꯤꯕꯨ ꯐꯥꯕ ꯀꯧꯕ꯭ꯔꯣ ꯑꯗꯨꯒ ꯀꯩꯒꯤ ꯑꯩꯕꯨ ꯒꯦꯠꯀꯤ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯅꯣ ꯑꯗꯨꯗꯤ ꯃꯔꯝ ꯂꯩꯔꯝꯒꯅꯤ ꯏꯝꯐꯥꯜ ꯃꯌꯣꯜꯁꯦ ꯅꯪꯅ ꯈꯪꯗꯕ ꯌꯥꯝ ꯂꯩꯕꯅꯤ ꯃꯌꯥꯝꯁꯤꯗꯒꯤ ꯅꯪꯕꯨ ꯇꯌꯦꯅ ꯀꯟꯕꯤꯅꯕ ꯁꯤꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯁꯦꯡꯕꯔꯣ ꯑꯗꯨꯗꯤ ꯑꯩꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯥꯗꯣꯛꯄꯗꯤ ꯊꯥꯗꯣꯛꯀꯗ꯭ꯔꯥ ꯍꯣꯏ ꯅꯣꯏ ꯇꯌꯦ ꯍꯥꯏꯁꯦ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩ ꯅꯪꯅꯁꯨ ꯈꯔ ꯍꯥꯏꯅꯕꯤꯌꯨꯀꯣ ꯍꯥꯏꯒꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯇꯧꯒꯅꯤ ꯈꯟꯈꯤꯕꯗꯤ ꯃꯌꯥꯝꯅ ꯍꯥꯏꯔꯒꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯨꯕꯗ ꯈꯟꯅꯒꯗꯧꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯉꯨ ꯊꯋꯥꯟꯒꯤ ꯋꯥꯗꯨꯗ ꯊꯥꯖ ꯋꯥꯈꯜꯗꯨ ꯏꯇꯨꯛ ꯇꯨꯛꯊꯔꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯜꯂꯨꯕꯗ ꯀꯥꯟꯅꯕꯁꯨ ꯐꯪꯂꯣꯏ ꯍꯥꯏꯅ ꯊꯋꯥꯟꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯈꯪꯂꯦ ꯊꯋꯥꯟꯁꯨ ꯊꯥꯖꯒꯤ ꯋꯥꯈꯜꯗꯨ ꯈꯔ ꯐꯥꯊꯕ ꯉꯝꯅꯅꯕ ꯅꯨꯡꯉꯥꯏꯕꯔꯣꯝꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯣ ꯅꯪ ꯀꯩꯀꯩ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯡ ꯊꯣꯡꯕ ꯍꯩꯒꯦ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯍꯩꯌꯦ ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯔꯒ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯑꯩꯉꯣꯟꯗ ꯊꯣꯡꯕ ꯇꯝꯕꯤꯌꯨ ꯇꯝꯕꯤꯒꯦ ꯑꯗꯣ ꯅꯣꯏ ꯇꯌꯥꯏꯗ ꯑꯩꯕꯨ ꯊꯥꯗꯣꯛꯅꯕ ꯅꯪꯅ ꯈꯔ ꯍꯥꯏꯅꯕꯤꯌꯨꯀꯣ ꯍꯣꯏꯅꯦ ꯁꯣꯏꯗꯅ ꯍꯥꯏꯅꯒꯦ ꯑꯗꯣ ꯕ꯭ꯔꯦꯗꯇꯨ ꯂꯣꯏꯅ ꯆꯥꯁꯤꯜꯂꯨꯀꯣ ꯅꯪꯅ ꯐꯖꯅ ꯆꯥꯗ꯭ꯔꯗꯤ ꯇꯌꯦꯅ ꯑꯩꯉꯣꯟꯗꯕꯨ ꯉꯥꯡꯒꯅꯤꯕ ꯀꯩꯒꯤ ꯃꯥꯗꯤ ꯅꯪꯉꯣꯟꯗ ꯉꯥꯡꯗꯣꯏꯕ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤꯅꯤ ꯅꯪꯗꯣ ꯐꯖꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯅ ꯁꯤꯁꯨ ꯂꯣꯏꯅ ꯆꯥꯁꯤꯜꯂꯨ ꯊꯋꯥꯟꯅ ꯄꯨꯛꯅꯤꯡ ꯈꯔ ꯇꯞꯄ ꯑꯣꯏꯕꯒꯤ ꯊꯥꯖꯕ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯂꯣꯏꯅꯅꯕ ꯍꯣꯠꯅꯩ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯁꯨ ꯋꯥꯔꯝꯕ ꯋꯥꯈꯜꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯛꯄꯒꯨꯝ ꯊꯋꯥꯟꯅ ꯍꯥꯞꯂꯤꯕꯁꯤꯡꯗꯨ ꯆꯥꯁꯤꯟꯅꯕ ꯍꯣꯠꯅꯩ ꯁꯣꯝꯗꯅ ꯆꯤꯡꯁꯥꯡꯗꯤ ꯊꯥꯖꯒ ꯉꯥꯏꯍꯥꯛ ꯉꯥꯡꯅꯔꯨꯕꯗꯨ ꯑꯁꯥꯎꯕ ꯍꯟꯗ꯭ꯔꯤ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯍꯪꯗ ꯅꯨꯄꯥ ꯃꯥꯕꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯕ ꯅꯤꯄꯥ ꯍꯥꯏꯕꯗꯨ ꯇꯥꯈꯤꯕꯗꯨꯗ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯗꯦ ꯇꯧꯐꯝ ꯈꯪꯗ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ ꯃꯅꯤꯁꯨ ꯑꯌꯨꯛꯀꯤ ꯗꯨꯀꯥꯟ ꯍꯦꯛ ꯍꯥꯡꯕꯒ ꯆꯤꯡꯁꯥꯡꯅ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯀꯩꯅꯣꯝꯃꯗꯤ ꯊꯣꯛꯂꯝꯃꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯆꯤꯡꯁꯥꯡꯁꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯂꯩꯔꯤꯕ ꯆꯤꯌꯔꯗꯨ ꯃꯈꯜ ꯊꯣꯛꯅ ꯆꯤꯡꯊꯣꯛꯂꯒ ꯐꯝꯊꯩ ꯀꯩꯗꯧꯔꯒꯦ ꯆꯤꯡꯁꯥꯡ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯑꯗꯨꯕꯨ ꯁꯛꯐꯝ ꯑꯗꯨꯗꯤ ꯑꯁꯥꯎꯕ ꯁꯛꯐꯝꯗꯗꯨꯃꯛ ꯂꯩꯔꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯤꯁꯨ ꯃꯈꯥ ꯇꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯆꯤꯡꯁꯥꯡ ꯐꯨꯗꯣꯛꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯥꯎꯕꯗꯨ ꯃꯅꯤꯒꯤ ꯃꯐꯝꯗ ꯑꯣꯏꯅ ꯐꯨꯗꯣꯛꯄ ꯍꯧꯔꯛꯏ ꯑꯩꯅ ꯅꯝꯗꯅ ꯃꯥꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕꯒꯤꯅꯤ ꯑꯩꯅ ꯃꯥꯕꯨ ꯑꯩꯒꯤꯗ ꯂꯩꯍꯜꯂꯤꯁꯦ ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯃꯅꯤꯁꯨ ꯋꯥꯈꯜ ꯇꯥꯔꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯣꯠ ꯂꯩꯕ ꯃꯤ ꯆꯪꯂꯛꯂꯒꯗꯤ ꯐꯖꯔꯔꯣꯏ ꯈꯟꯅ ꯂꯧ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯦ ꯀꯥꯏꯗꯅꯣ ꯁꯥꯟꯅꯔꯨꯔꯁꯦ ꯌꯥꯔꯦ ꯁꯤꯗ ꯁꯨꯝ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯁꯤꯗ ꯃꯤ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯉꯔꯥꯡꯁꯨ ꯑꯩꯅ ꯅꯝꯗꯅ ꯊꯣꯡ ꯂꯣꯜꯍꯜꯂꯤ ꯅꯪꯒꯤ ꯍꯦꯔꯥ ꯑꯗꯨꯏ ꯋꯥꯕꯨ ꯀꯩꯅꯣ ꯑꯁꯨꯛ ꯆꯥꯎꯕ ꯗꯨꯀꯥꯟꯁꯤꯃ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯒ ꯑꯩꯅ ꯑꯌꯨꯛ ꯑꯃꯈꯛꯇꯪ ꯗꯨꯀꯥꯟ ꯂꯣꯟꯕꯗ ꯀꯩ ꯀꯥꯏꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯒꯠꯂꯣ ꯌꯥꯔꯦ ꯆꯤꯡꯁꯥꯡꯅ ꯃꯆꯤ ꯂꯦꯡꯗꯅ ꯃꯃꯥꯏ ꯃꯃꯤꯠ ꯁꯨꯛꯂꯒ ꯐꯝꯗꯨꯅ ꯂꯩꯈꯤꯕꯗꯨꯅ ꯌꯥꯔꯔꯣꯏ ꯈꯟ ꯃꯅꯤ ꯗꯨꯀꯥꯟꯒꯤ ꯊꯣꯡꯗꯨ ꯐꯠ ꯆꯤꯡꯊꯈ꯭ꯔꯦ ꯆꯤꯡꯁꯥꯡꯗꯤ ꯃꯁꯥꯗꯨ ꯑꯁꯥꯎꯕꯅ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯂꯩ ꯀꯩ ꯍꯥꯏꯅꯕꯩꯅꯣ ꯀꯩ ꯍꯥꯏꯅꯔꯨꯅꯤꯒꯦ ꯑꯩꯒꯤꯗ ꯂꯩꯕ ꯉꯝꯃꯣꯏ ꯃꯥꯕꯨ ꯊꯥꯗꯣꯛꯑꯁꯤꯅꯤꯅ ꯑꯗꯨꯗꯤ ꯃꯥꯁꯨ ꯅꯪꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯕꯒꯤ ꯃꯔꯝꯗꯨ ꯈꯪꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥꯁꯨ ꯋꯥꯈꯜꯗꯤ ꯋꯥꯔꯝꯒꯅꯤ ꯑꯗꯨꯒꯤꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯐꯖꯅꯗꯤ ꯍꯥꯏꯔꯤꯗꯅ ꯃꯥꯕꯨ ꯃꯇꯝ ꯈꯔꯗꯤ ꯌꯥꯈꯤꯔꯣꯏ ꯅꯠꯇ꯭ꯔꯒꯗꯤ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯅ ꯑꯗꯨ ꯈꯨꯋꯥꯏꯗꯁꯨ ꯂꯩꯀꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯙꯞ ꯇꯧꯔꯒ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗ ꯃꯤꯅ ꯊꯥꯖꯔꯣꯏ ꯐꯖꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯗꯤ ꯙꯞ ꯇꯧꯕ ꯇꯥꯕꯅꯤ ꯍꯩ ꯑꯗꯨꯗꯤ ꯂꯣꯏ ꯁꯣꯏꯔꯦ ꯐꯖꯅ ꯍꯥꯏꯅꯕ ꯍꯣꯠꯅꯗꯧꯅꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤꯗ ꯃꯥꯁꯨ ꯏꯆꯝ ꯆꯝꯕ ꯃꯇꯝꯗ ꯊꯦꯡꯅꯕ ꯑꯣꯏꯔꯝꯃꯒꯗꯤ ꯃꯥꯁꯨ ꯑꯗꯨꯛ ꯌꯧꯅ ꯄꯥꯈꯠꯄ ꯄꯣꯛꯂꯣꯏ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯅꯪꯅ ꯃꯥꯕꯨ ꯆꯤꯡꯅꯕꯒꯨꯝ ꯃꯥꯅꯁꯨ ꯅꯪꯕꯨ ꯆꯤꯡꯅꯕ ꯊꯥꯖꯗꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯁꯤꯗꯤ ꯇꯞꯅ ꯇꯞꯅ
ꯅꯪꯅ ꯃꯥꯒꯤ ꯋꯥꯈꯜꯕꯨ ꯁꯦꯝꯗꯣꯛꯀꯗꯧꯕꯅꯤ꯫ ꯃꯥꯒ ꯑꯃꯨꯛ ꯈꯟꯅ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡꯗ ꯊꯦꯡꯅꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯃꯆꯤꯟ ꯃꯆꯥꯗꯣ ꯄꯪꯉꯪꯗ ꯉꯪꯕ ꯁꯥꯏ꯫ ꯌꯥꯔꯦꯁꯦ, ꯑꯗꯨꯗ ꯌꯥꯝ ꯁꯥꯎꯕꯒꯤ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯔꯣꯏ꯫ ꯇꯁꯦꯡꯅ ꯅꯪ ꯃꯥꯒꯤ ꯃꯔꯝꯗꯗꯤ ꯊꯤꯕꯗꯤ ꯊꯤꯔꯕ, ꯆꯤꯡꯅꯕ ꯌꯥꯕꯕꯨ ꯐꯪꯕ꯭ꯔꯅꯤ? ꯃꯔꯤ ꯑꯝꯇ ꯂꯩꯅꯔꯝꯗꯦ, ꯀꯨꯞꯅ ꯍꯪꯅꯔꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯒꯗꯤ ꯃꯥꯁꯨ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯅꯪꯒꯤꯗ ꯃꯇꯝ ꯈꯔ ꯂꯩꯍꯜꯂꯤꯗꯣ ꯐꯔꯦ꯫ ꯃꯥꯁꯨ ꯍꯌꯦꯡ ꯀꯣꯟꯅ ꯁꯣꯏꯗꯅ ꯈꯪꯖꯔꯛꯀꯅꯤꯗ꯫ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯤ꯫ ꯃꯁꯤ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯃꯥꯅ ꯆꯠꯅꯤꯡꯂꯤꯕꯗꯣ ꯁꯤꯟꯕꯤꯒꯦ ꯍꯥꯏꯅ ꯑꯩ ꯈꯜꯂꯤꯕꯅꯤ꯫ ꯐꯔꯦꯅꯤ, ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯅ ꯅꯪꯕꯨ ꯂꯥꯟꯅ ꯈꯜꯂꯤꯗꯣ ꯃꯇꯥꯡꯗꯨꯗ ꯃꯥꯏꯅ ꯀꯣꯛꯆꯔꯁꯅꯤ꯫ ꯆꯤꯡꯁꯥꯡ ꯁꯥꯎꯅꯤꯡꯂꯝꯕꯗꯨ ꯃꯅꯤꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯁꯤꯗ ꯋꯥꯈꯜꯗꯨ ꯈꯔ ꯃꯈꯩꯗꯤ ꯏꯪꯊꯔꯛꯄꯒꯨꯝ ꯅꯤꯡꯏ꯫ ꯃꯅꯤꯗꯤ ꯆꯤꯡꯁꯥꯡꯗꯒꯤ ꯆꯍꯤ 1.5 ꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄ ꯑꯣꯏꯕꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯒꯨꯝ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯒꯨꯝꯅ ꯂꯣꯏꯅꯕꯅꯤ꯫ ꯃꯅꯤꯒꯤ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯆꯤꯡꯁꯥꯡꯅ ꯂꯦꯞꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯆꯤꯡꯁꯥꯡꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯅꯤꯅ ꯃꯌꯥꯝꯕ ꯑꯃꯒꯨꯝ ꯈꯨꯗꯣꯡꯊꯤꯕꯗ ꯃꯥꯌꯣꯡ ꯌꯥꯃꯤꯟꯅꯔꯤꯕꯅꯤ꯫ ꯃꯅꯤꯁꯨ ꯆꯤꯡꯁꯥꯡꯅ ꯁꯥꯎꯔꯝꯕꯗꯨ ꯈꯔ ꯅꯦꯝꯊꯔꯛꯄꯗꯨ ꯎꯕꯗ ꯋꯥꯔꯤꯗꯨ ꯑꯇꯣꯞꯄ ꯑꯃꯗ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯣ ꯍꯌꯦꯡꯗꯣ ꯅꯪ ꯂꯥꯛꯄ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅ ꯅꯪ ꯂꯥꯛꯀꯗ꯭ꯔꯅ ꯍꯪꯕꯗ ꯂꯣꯏꯔꯦ꯫ ꯄꯥꯕꯨꯡꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯉꯤ꯫ ꯃꯃꯥ ꯄꯜꯂꯛꯄꯗꯨꯗ ꯆꯤꯡꯁꯥꯡ ꯃꯅꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ꯫ ꯃꯅꯤꯁꯨ ꯃꯈꯥ ꯇꯥꯏ꯫ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯄꯥꯕꯨꯡꯅꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯆꯤꯡꯁꯥꯡ꯫ ꯅꯪ ꯃꯁꯤꯃꯗꯤ ꯀꯥꯎꯒꯅꯨ꯫ ꯍꯌꯦꯡꯒꯤ ꯆꯪꯒꯗꯕ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯩꯀꯩ ꯂꯩꯔꯤꯒꯦ? ꯁꯦꯜꯒꯤ ꯋꯥꯠꯄꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯅꯪꯅ ꯄꯤꯕꯤꯔꯗꯨꯗꯤ ꯑꯗꯨꯅ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯂꯣꯏ ꯀꯣꯟꯅꯔꯕꯅꯤ꯫ ꯏꯃꯥꯅ ꯄꯥꯝꯃꯤꯕꯁꯦ ꯁꯦꯜꯗꯨ ꯅꯠꯇꯦ, ꯅꯪ ꯂꯥꯛꯄꯗꯨꯅꯤ꯫ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯅꯪꯅ ꯏꯃꯥꯕꯨ ꯎꯅꯕ ꯂꯥꯛꯇ꯭ꯔꯤꯁꯦ? ꯇꯥꯆꯧ, ꯑꯩ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯅꯣ? ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯏꯃꯥꯅ ꯈꯪꯂꯛꯄꯗ ꯏꯃꯥ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯗꯨꯅ ꯑꯩ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩ ꯂꯦꯞꯅꯤꯡꯗꯦ꯫ ꯅꯪꯅ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨ ꯈꯜꯂꯗꯤ ꯂꯝꯕꯤꯗꯣ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯧ ꯆꯤꯡꯁꯥꯡ꯫ ꯅꯣꯡꯃ ꯈꯨꯗꯤ ꯊꯤꯕ ꯃꯇꯝꯗ ꯅꯪꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ꯫ ꯇꯥꯆꯧ, ꯄꯨꯟꯁꯤꯁꯦ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯈꯜ ꯀꯌꯥꯒꯤ ꯂꯝꯕꯤ ꯆꯠꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯕꯅꯤꯅ ꯉꯁꯤꯗꯤ ꯍꯟꯗꯣꯛꯂꯒ ꯆꯠꯄ ꯌꯥꯗ꯭ꯔꯦ꯫ ꯃꯤꯀꯨꯞꯁꯦ ꯊꯦꯡꯃꯟꯈ꯭ꯔꯦ꯫ ꯊꯦꯡꯗꯦ, ꯃꯇꯝ ꯂꯩꯔꯤ꯫ ꯅꯪꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯂꯒ ꯍꯤꯡꯕ ꯄꯨꯟꯁꯤꯗꯣ ꯑꯩ ꯇꯁꯦꯡꯅ ꯌꯦꯡꯕ ꯄꯥꯝꯃꯤ ꯆꯤꯡꯁꯥꯡ꯫ ꯅꯪ ꯑꯁꯤꯒꯨꯝꯕ ꯃꯤꯁꯛ ꯅꯠꯇꯦ ꯍꯥꯏꯕ ꯑꯇꯩ ꯀꯅꯥꯅ ꯈꯪꯗ꯭ꯔꯒꯁꯨ ꯑꯩꯅꯗꯤ ꯃꯨꯟꯅ ꯈꯪꯉꯤꯅꯤ ꯅꯪꯕꯣ꯫ ꯃꯅꯤꯒꯤ ꯋꯥꯍꯩꯗꯨꯗ ꯆꯤꯡꯁꯥꯡ ꯃꯥꯏꯊꯣꯡꯗ ꯄꯨꯡꯃꯛ ꯃꯛꯁꯤꯟꯈꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯁꯪꯁꯥꯔꯒꯤ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯏꯆꯝ ꯆꯝꯕ ꯋꯥꯈꯜ ꯑꯃꯗ ꯍꯧꯔꯛꯈꯤꯕ ꯄꯨꯟꯁꯤꯗꯨ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯆꯩꯁꯨ ꯆꯩꯉꯥꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯔꯣꯝꯗꯣꯝ ꯆꯠꯄ ꯈꯣꯡꯆꯠ ꯑꯣꯏꯕꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ, ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯍꯣꯡꯕꯒꯤ ꯑꯍꯣꯡꯕ ꯉꯥꯛꯇꯃꯛ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯅꯤꯁꯨ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯃꯔꯨꯑꯣꯏꯅ ꯆꯤꯡꯁꯥꯡꯒꯤ ꯄꯨꯟꯁꯤꯕꯨ ꯎꯔꯒ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯖꯩ꯫ ꯆꯤꯡꯁꯥꯡ, ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯅꯪꯅ ꯈꯜꯂꯤꯕꯗꯨꯃꯛ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯊꯋꯥꯟꯁꯨ ꯁꯣꯏꯗꯅ ꯈꯜꯂꯝꯒꯅꯤ꯫ ꯅꯪꯅ ꯈꯪꯅꯤꯡꯂꯤꯕ ꯊꯤꯅꯤꯡꯂꯤꯕ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯂꯣꯏꯅ ꯈꯪꯅꯤꯡ, ꯂꯣꯏꯅ ꯊꯤꯅꯤꯡ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯍꯟꯗꯕꯗꯨꯗꯤ ꯃꯗꯨꯃꯗꯤ ꯇꯧꯒꯅꯨ꯫ ꯇꯥꯆꯧ, ꯁꯪꯁꯥꯔ ꯑꯁꯤꯗ ꯍꯧꯔꯛꯐꯝ ꯂꯩꯇꯕ ꯃꯤꯁꯛꯄꯨ ꯂꯩꯕ ꯌꯥꯕ꯭ꯔꯅꯤ? ꯑꯩꯈꯣꯏꯕꯨ ꯇꯁꯦꯡꯅ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯃꯆꯥ ꯉꯥꯛꯇꯔ? ꯑꯩꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯕ ꯉꯝꯗꯕ ꯃꯤꯁꯛꯁꯤꯡꯗꯨ ꯈꯪꯗꯅꯗꯤ ꯑꯩ ꯇꯣꯛꯂꯣꯏ꯫ ꯃꯗꯨ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯈꯪꯒꯗꯧꯕ ꯃꯥꯟꯗꯦ꯫